ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯁꯥꯗ ꯒꯨꯟ ꯀꯌꯥ ꯃꯔꯨꯝ ꯂꯩ꯫ ꯅꯨꯡꯁꯤꯕ, ꯃꯤꯅꯨꯡꯁꯤ, ꯊꯧꯖꯥꯜ, ꯏꯁꯣꯔ ꯂꯨꯅ ꯈꯟꯖꯕ, ꯑꯆꯨꯝꯕ ꯉꯥꯡꯕ, ꯑꯈꯥꯡ ꯀꯟꯕ, ꯄꯤꯅ ꯍꯩꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯒꯨꯟ ꯉꯥꯛꯇꯅꯤ꯫ ꯋꯥꯔꯦꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯆꯨꯝꯕ ꯉꯥꯡꯕꯅ ꯀꯔꯤ ꯑꯣꯏꯍꯜꯂꯤ, ꯃꯥꯕꯨ ꯃꯤꯌꯥꯝꯅ ꯀꯔꯝꯅ ꯏꯀꯥꯏ ꯈꯨꯝꯅꯩ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯔꯝꯗ ꯅꯩꯅꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤꯁꯨ ꯑꯆꯨꯝꯕ ꯉꯥꯡꯕꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯂꯩ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯁꯥꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯒꯨꯟ ꯀꯌꯥ ꯆꯦꯜꯂꯤ꯫ ꯃꯤ ꯑꯃꯒꯤ ꯑꯋꯥꯕ ꯃꯇꯧ ꯎꯔꯨꯕꯒ ꯑꯩꯈꯣꯏꯁꯨ ꯋꯥꯗꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯅꯤꯡꯉꯤ꯫ ꯃꯁꯤ ꯃꯤꯅꯨꯡꯁꯤꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯊꯧꯖꯥꯜ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯎꯠꯅꯤꯡꯉꯤ꯫ ꯋꯥꯍꯩꯅ ꯑꯣꯏꯔꯕꯁꯨ ꯊꯕꯛꯅ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯆꯪꯖꯔꯛꯄ ꯃꯇꯝꯗ ꯑꯩ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯎꯠꯅꯤꯡꯉꯤ, ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ꯫ ꯑꯩꯉꯣꯟꯗ ꯆꯥꯛꯅꯤꯕ ꯑꯃꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯆꯦꯡ ꯅꯠꯇ꯭ꯔꯒ ꯁꯦꯜ ꯅꯤꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯥꯞꯇꯕ ꯉꯝꯗꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯤꯡꯉꯤ꯫ ꯃꯁꯤ ꯀꯔꯤꯅꯅꯣ? ꯃꯤꯑꯣꯏꯕꯒꯤ ꯃꯁꯥꯗ ꯉꯥꯛꯄꯤ ꯍꯩꯕ ꯍꯥꯏꯕ ꯒꯨꯟ ꯑꯃ ꯆꯦꯜꯂꯤ꯫ ꯃꯗꯨꯅꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯠꯊꯣꯛꯄ ꯃꯤꯅꯨꯡꯁꯤ, ꯃꯁꯥꯗ ꯉꯥꯛꯄꯤ ꯍꯩꯕ ꯍꯥꯏꯕ ꯒꯨꯟ ꯑꯃ ꯆꯦꯜꯂꯤ꯫ ꯃꯗꯨꯅꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯠꯊꯣꯛꯄ ꯃꯤꯅꯨꯡꯁꯤ, ꯊꯧꯖꯥꯜ, ꯑꯈꯥꯡ ꯀꯟꯕ, ꯄꯤꯅ ꯍꯩꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯒꯨꯟ ꯉꯥꯛꯇꯅꯤ꯫ ꯒꯨꯟꯁꯤꯡ ꯑꯁꯤ ꯂꯩꯕꯇꯅ ꯃꯤꯑꯣꯏꯕꯅ ꯃꯤ ꯑꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯆꯨꯝꯕ ꯉꯥꯡꯕ ꯍꯥꯏꯕꯁꯤꯁꯨ ꯃꯤꯑꯣꯏꯕꯒꯤ ꯒꯨꯟ ꯑꯃꯅꯤ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯆꯨꯝꯕ ꯉꯥꯡꯉꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯗ ꯇꯠꯇꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯔꯥꯟꯕ ꯉꯥꯡꯉꯨ ꯍꯥꯏꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯛ ꯇꯥꯈ꯭ꯔꯕ꯭ꯔꯅꯦ? ꯇꯥꯈꯤꯗ꯭ꯔꯤ꯫ ꯁꯇ꯭ꯌꯃꯦꯕ ꯖꯌꯇꯦ, ꯑꯆꯨꯝꯕ ꯉꯥꯡꯕꯅ ꯖꯌꯅꯤ ꯍꯥꯏꯅ ꯁꯥꯁꯇ꯭ꯔꯗ ꯍꯥꯏꯔꯤ꯫ ꯑꯆꯨꯝꯕꯒꯤ ꯙꯔꯃ ꯍꯥꯏꯕ ꯑꯃ ꯂꯩꯔꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯙꯔꯃ ꯑꯁꯤꯒꯤ ꯃꯐꯝ ꯌꯥꯝꯅ ꯆꯥꯎꯏ꯫ ꯑꯆꯨꯝꯕ ꯉꯥꯡꯕ ꯃꯤꯕꯨ ꯈ꯭ꯋꯥꯏꯅ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯁꯃꯥꯖꯗ ꯃꯥꯒꯤ ꯃꯐꯝ ꯆꯥꯎꯅ ꯂꯩ꯫ ꯑꯆꯨꯝꯕ ꯉꯥꯡꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯑꯆꯨꯝꯕ ꯉꯥꯡꯕ ꯍꯥꯏꯕꯁꯤ ꯑꯁꯦꯡꯕꯗꯨꯗ ꯍꯥꯏꯗꯣꯛꯄ ꯑꯗꯨꯅꯤ꯫ ꯃꯁꯤꯗ ꯁꯦꯝ ꯁꯥꯗꯨꯅ ꯉꯥꯡꯕ ꯌꯥꯗꯦ꯫ ꯑꯆꯨꯝꯕ ꯉꯥꯡꯕꯒ ꯑꯆꯨꯝꯕ ꯆꯠꯄꯒ ꯃꯔꯤ ꯂꯩꯅꯍꯟꯒꯗꯕꯅꯤ꯫ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕ, ꯑꯆꯨꯝꯕ ꯋꯥꯈꯜ ꯈꯟꯕ, ꯑꯆꯨꯝꯕ ꯂꯤꯆꯠ ꯆꯠꯄ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯆꯨꯝꯕ ꯉꯥꯡꯕ ꯍꯥꯏꯕꯁꯤ ꯑꯃꯔꯣꯝꯗ ꯃꯤ ꯑꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ, ꯃꯁꯥꯒꯤ ꯑꯃꯥꯡ ꯑꯇꯣꯡ ꯌꯦꯡꯗꯅ ꯑꯃꯗꯤ ꯑꯀꯤꯕ ꯂꯩꯇꯅ ꯑꯋꯣꯏꯕꯗꯨ ꯍꯥꯏꯗꯣꯛꯄ ꯑꯗꯨꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯐꯥꯎꯈ꯭ꯔꯤꯕ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕ ꯉꯥꯡꯗꯨꯅ ꯑꯆꯨꯝꯕꯒꯤ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯨꯛꯆꯦꯜ ꯆꯥꯎꯏ, ꯊꯃꯣꯏ ꯁꯦꯡꯏ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯀꯠꯊꯣꯛꯄꯒꯤ ꯋꯥꯈꯜ ꯆꯦꯜꯂꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯤꯡ ꯇꯥꯔꯦ꯫ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯔꯥꯁꯇ꯭ꯔꯄꯤꯇꯥ ꯍꯥꯏꯅ ꯀꯧꯅꯔꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯃꯍꯥꯛꯄꯨ ꯕꯥꯄꯨ ꯍꯥꯏꯅ ꯀꯧꯅꯩ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥ ꯅꯤꯡꯕ ꯁꯔꯕꯟ ꯀꯨꯃꯥꯔꯒꯤ ꯋꯥꯔꯤ ꯇꯥꯈꯤ ꯑꯃꯗꯤ ꯔꯥꯖꯥ ꯍꯔꯤꯁꯆꯟꯗ꯭ꯔ ꯍꯥꯏꯕ ꯂꯤꯂꯥ ꯑꯃꯁꯨ ꯌꯦꯡꯈꯤ꯫ ꯁꯔꯕꯟ ꯀꯨꯃꯥꯔ ꯑꯃꯗꯤ ꯍꯔꯤꯁꯆꯟꯗ꯭ꯔꯒꯤ ꯃꯃꯥ ꯃꯄꯥ ꯅꯤꯡꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯉꯥꯡꯕꯅ ꯃꯍꯥꯛꯀꯤ ꯅꯧꯔꯤꯕ ꯊꯃꯣꯏꯗ ꯑꯆꯧꯕ ꯁꯥꯐꯨ ꯄꯤꯈꯤ꯫ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯨꯝꯅ ꯃꯃꯥ ꯃꯄꯥ ꯅꯤꯡꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯉꯥꯡꯕ ꯃꯤ ꯑꯃ ꯑꯣꯏꯅꯤꯡꯈꯤ꯫ ꯅꯤꯡꯊꯧ ꯍꯔꯤꯁꯆꯟꯗ꯭ꯔꯅ ꯑꯆꯨꯝꯕꯇ ꯉꯥꯡꯗꯨꯅ ꯃꯁꯥꯃꯛꯄꯨ ꯇꯣꯟꯕꯗꯒꯤ ꯇꯣꯜꯂꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯣꯏꯍꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯩꯕ꯭ꯌꯥ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯃꯆꯥ ꯔꯣꯍꯤꯠ ꯁꯣꯏ ꯐꯥꯎꯕ ꯑꯋꯥꯕ ꯅꯪꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯃꯥꯒꯤ ꯑꯆꯨꯝꯕꯅ ꯖꯣꯏ ꯑꯣꯏꯗꯨꯅ ꯃꯍꯥꯛꯄꯨ ꯁꯇ꯭ꯌ ꯍꯔꯤꯁꯆꯟꯗ꯭ꯔ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯒꯥꯟꯙꯤꯖꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯄꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯍꯨꯔꯥꯟꯈꯤ꯫ ꯑꯗꯨꯕꯨ ꯍꯔꯤꯁꯆꯟꯗ꯭ꯔꯒꯤ ꯂꯤꯂꯥ ꯑꯁꯤ ꯌꯦꯡꯂꯨꯕꯗꯒꯤꯗꯤ ꯃꯄꯨꯛꯅꯤꯡ ꯑꯣꯜꯂꯛꯇꯨꯅ ꯍꯨꯔꯥꯟꯕ ꯇꯣꯛꯈꯤ ꯑꯃꯗꯤ ꯆꯤꯊꯤ ꯏꯗꯨꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯈꯤ꯫ ꯃꯍꯥꯛꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯆꯨꯝꯕꯇ ꯉꯥꯡꯒꯦ ꯑꯃꯗꯤ ꯑꯆꯨꯝꯕꯇ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤ꯫ ꯑꯗꯨꯒ ꯋꯥꯁꯛ ꯑꯗꯨꯃꯛ ꯉꯥꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯒꯥꯟꯙꯤꯖꯤꯕꯨ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯍꯤꯡꯁꯥꯒꯤ ꯄꯨꯖꯥꯔꯤ ꯍꯥꯏꯅ ꯀꯧꯅꯩ꯫
Moirang Parvagi wari aikhoi ayambana tanare. Khamba thoibigi warida kaw phabagi matang ama yauri. Ikop pata chaktaba angawba kawbu khambana sengna phajaraga nongbana mahangna phabani haina leibak ningthaugi mamangda lana haijilli. Minamba ngangba nongban mamai thangda pamba kaigi khayata taduna mathwai mangki. Achumba ngangba achumba tauba khambana kai phaki amadi khudol oina majaibe mathoibibu phangjaki. Achumba ngangduna aranba ngangbadagi sansenaha kaina sakibagi warisu leiri. Nongma sansenaha angang amana khunja singbu laknagi haidana kai laksu laktana kai lae haina laubada khunja sing adu chensinaraklame. Laklamdabadagi mahaki matani haidana hanaki. Adubu nongmadi tasengna kai ama laklami. Mahakna kai lae haiduna laurami. Matat oiramgani haiduna kanasu changbiraktre. Madudagidi sansenaha adu kaina sakhirami. Masigi wari asi phunga wari oina aikhogi lamdam asida linaraklibani. Wari asina takpadi achumba thadoktuna aranba natraga minamba ngangbadagi awaba nangi haiba asini. Maram asina aikhoina matam leiba khibikta achumba ngangadabani amadi achumba thabakta tawgadabani. Achumba ngangba haibasi tasengnamak miyoibigi laiteng amani. Lamchat phajabadana leiba amadi khunai lemjaningaini. Gandhijina hogdoklamba satyagraha haibasi achumbada changjaba achumbada luppa haibani. Achumba ngangba amadi achumba tawbana matam khara maithirabasu aroibadadi masigi mai pakpani. Ramayan, Mahabharat amadi khamba thoibigi warina masigi lengdaba praman oiri.